Kurumjari. ISCOM discussion time being tabi quite keep kunu pohan mukta de kai kunu chari taram noksari lona nga si equina tamjagadori topic issues of social media masibu karan na bidang telengsin bida begai kapnazar bagi sing hausuzik egi yata anima kelengsin nun lebige libiri taram noksage konthokjam ningol aduga arambam ongbi Robita Laima secretary women crime mem Robita bu taram noksari kai kunu chari thagachari mathangda advocate B Supriya mem Supriya was taram oxari kai kunu cheri thagachari ai ahan basi kanu laksage women crime de laksage akoi gi hauzik manipur gi social media paibiri basing sina social media sing sida akoi tongan makhan gi akoi gi issue mayam ama masi tholak pasi akoi miyamna masi thengnari koina matam amada yu thakpa phate jada chaba phate aduga Nabufor kapa chaba phate thaba phate na hairaga laingak na thinga sum lakpa aduga laikai na thinga lakpa mayam si thingbaduna hena sum santorakpra adu masidai sida ekoi mama mapa oiba sing imung manung oiba sing natragana social na community ekoi gi masigi civilization sida ekoi moral education si wala abra swai matang sida kamai thambini kamai hebini namak harbada matam amaga hojika se sukimati khenare ado crime ji hanana akoi gi crime tawriba mizing dagi akoina crime je thengnarameba ado hojikti adumai khak thengnarammi crime tawriba mizing mafam gi tholak pa adum bajingi thengnaraga lamlam gi tholak pa crime do koi gi nupi jing tamchina happy ba bo oiro de ot nei ba bo oiro dagi nupi jing dan saram sa pi ba sexual assault ha tare ko so gi oiro crime do thengnaga dum loi sallameba issue je hojingna yam hangbi jahan be jam phajaba question ni akhoi de yamna social gi oina thabak kitang tawjaru ba akhoi de yamna nungai jadaba je khoi gi lamjida khoi social media na pura platform oraga sidai do oina issue je sagalakpa issue je am ju chawthon ba issue na tabi issue ju dum chawthon ba dai maduna kana borom da pugi bu ju yawi lana pugi bu ju yawi adumaina hena wathok se chawhallaga anauba oina khoigi leibak sidaju wahanba sakar wahanba adai loinmak sida wahanba aduga isam samna leijaba innocent people jing da sudum pangkhat da khallaga khoigi sidai ja suda bi nom da bi social media ja sangaga nom yeng haudraga di crime je hawaina newspaper da gi aduga tv channel jing da gi pau da gi kai de khoina khangammeba kai thwe habise ado jingna sije ambau radio pau tv gi pau je yeng bata bagi hojikta kaino laitre hai ta ji nomugi social media ji yengaga di loin khange khara yeng haudaga na khangdre ado som doin loi chakhiba si I pau sumna lobagi mina khongoi bagi diam kanaraga social media ji ta purana koi wathi subam mama oiraga I hause sagalaga aran baromda phajadaba comment me am pinaraga communal go ju thoe adai nu pinu pa ju tholle adai inkhalakpa angang jing da ju lana sing ji bagi amakak su tholaga akhoi da si jam nungna ngeba tungi khoigi generation da kadi oira kadage habje adu sijima yam sathina khenare sima I amda thamja yam noise mathang sei advocate B Supriya da laksage memda mem akhoi gi hujik leiri ba manipur gi social media gi issue se masi akhoi tongan ba issue mayam ma public sing sina haktheng na dum yengba hujik women crime ma thambi ba dumaina isa gi tumpham sida masigi phone si thammabanina akhoi ITs na chawkhlakpaga mari dena heknika tholakpada masi tak pairaga kari tawrage na mu yengba adagi di mu wakhan khandaba watpa ni haigadra aduga kari apamba leibagino nasagi masi akoigi comment makta pira asu isam samna lainga ki wafam ma hairasi akoi honorable chief minister na wafam ma haiba ade amana haibasi mai magi aning mapam badu heta ining momong de irakpa ade uthok momong de uthokpa adu maswai matang si yorakanda tongan be issue ma masigi impact ma akoi da masi face torabra aswai matang sta kamai thambi kamai bi koi social media se akoi nakalamam de yengo gadi masi akoi da kana informative oi ba haita ko kana base tu kimatik piba adu ko pause du ma adu kimatik thu ba haita ko hausi thopa se akoi live ta sudum yeng mangam me kudak ki oina live ta tharaga live ta sudum yeng mangam ba sigumba adu kudak ki oi ba pau mayan sin akoi to piba kudung saba ama koina phange ba ko sigumba yang kana ba pose akoina some person kharana misuse to ba haita ngasai phariba potse nakalamam no thona mo hona ba kana gumna kaino manga su madu viral satna ba haitare ko on thoga yam phajana ngang de mi ba si wa ngang de kitang soibe su dum yaw de di natte ko madu ki kitang
ꯉꯥꯡꯕꯗ ꯈꯤꯇꯪꯈꯛ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯁꯣꯏꯈꯤꯕꯁꯤꯁꯨ ꯑꯗꯨꯝ ꯎꯠꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯤꯁꯦ ꯑꯗꯨꯝ ꯍꯟꯅ ꯀꯥꯞꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯊꯥꯒꯠꯂꯤꯕ ꯄꯣꯁꯇꯣ ꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝꯅꯕ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯅꯕ ꯑꯗꯨꯒꯤ ꯄꯣꯁꯇꯣ ꯑꯩꯅ ꯊꯥꯒꯠꯄꯅꯦ ꯑꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯔꯣꯝꯗ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤ ꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯦꯅꯤ ꯀꯩꯅꯣꯝ ꯇꯧꯕꯗꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯃꯤ ꯑꯉꯥꯡꯁꯨ ꯊꯣꯛꯂꯛꯏꯀꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯩꯈꯣꯏꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯎꯁꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯄꯥꯏꯅꯤꯡꯉꯦꯀꯣ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯁꯦ ꯁꯤꯒꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯀꯥꯏꯕꯁꯤ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯄ ꯌꯥꯏꯑꯕ ꯋꯥꯍꯩ ꯑꯃꯈꯛꯇꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯦꯅꯤ ꯚꯥꯏꯔꯦꯜ ꯑꯣꯏꯁꯅꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯥꯒꯠꯂꯒ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯀꯩꯅꯣꯗꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯑꯐꯕꯔꯣꯝꯗ ꯑꯣꯏꯅ ꯄꯨꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯄꯨꯔꯀꯥꯟꯗ ꯁꯤꯒꯤꯁꯦ ꯐꯩꯅꯦꯅ ꯍꯥꯏꯕꯔꯣꯝꯗ ꯊꯥꯒꯠꯄ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯦꯡꯉꯤꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯚꯟ ꯀꯃꯦꯟꯃꯛꯇ ꯄꯤꯔꯁꯨ ꯐꯖꯕ ꯀꯃꯦꯟ ꯑꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯁꯤꯖꯤꯟꯅꯕꯗꯣ ꯄꯥꯝꯃꯦꯕ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯍꯣꯏ ꯃꯌꯥꯝꯗ ꯑꯥꯏꯗꯤꯌꯥ ꯄꯤꯕ ꯌꯥꯕ ꯁꯤꯁꯦ ꯐꯩꯅꯦ ꯁꯤ ꯀꯗꯥꯏ ꯐꯪꯉꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯗꯤ ꯀꯥꯏꯅ ꯍꯥꯏꯕꯔꯣꯝꯗ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯌꯥꯝ ꯊꯥꯒꯠꯂꯒ ꯃꯗꯨꯗ ꯍꯥꯏꯔꯛꯏꯕ ꯀꯃꯦꯟ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯄꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗ ꯃꯤ ꯑꯃꯅ ꯍꯦꯛ ꯍꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯃꯃꯨꯛ ꯂꯥꯛꯑꯦꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯤꯅ ꯃꯣꯏ ꯃꯁꯦꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯤꯕ ꯃꯁꯦꯟ ꯐꯥꯎꯕꯗ ꯑꯣꯄꯟ ꯆꯦꯂꯦꯟꯖꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯑꯃꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯄꯣꯁ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯈꯟꯅꯔꯒ ꯑꯩꯒꯤ ꯄꯣꯁꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏ ꯍꯥꯏꯕꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯄꯣꯁꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯄꯣꯁ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯒꯨꯗ ꯋꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯒꯨꯗ ꯋꯦꯗ ꯂꯥꯛꯀꯅꯤ ꯁꯣꯁꯥꯏꯇꯤꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯊꯪꯁꯤ ꯋꯨꯃꯦꯟ ꯀ꯭ꯔꯥꯏꯝꯗ ꯂꯥꯛꯆꯒꯦ ꯀꯣꯟꯊꯧꯖꯝ ꯔꯣꯕꯤꯇꯥꯗ ꯂꯩꯕꯗ ꯂꯥꯛꯆꯒꯦ ꯃꯦꯝ ꯔꯤꯇꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯦꯝꯅ ꯀꯩꯅꯣꯅꯁꯨ ꯑꯦꯗꯚꯣꯀꯦꯠꯅꯁꯨ ꯊꯝꯕꯤꯔꯦ ꯑꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯎꯅꯔꯤꯕꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯕꯁꯟꯇ ꯌꯥꯎꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯎꯖꯕ ꯃꯇꯝꯗ ꯉꯁꯤꯃꯛꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐꯇ ꯁꯣꯛꯄ ꯌꯥꯕ ꯃꯣꯔꯦꯜ ꯁꯣꯛꯄ ꯌꯥꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯁꯤꯕꯨ ꯆꯤꯡꯊꯒꯗꯕ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯑꯗꯨꯒ ꯃꯁꯤ ꯇꯧꯗꯅꯕꯒꯤ ꯋꯥꯔꯣꯜꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯏꯍꯩ ꯏꯁꯤꯡ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯌꯥꯎꯔꯤꯕꯁꯤꯗ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯀꯥꯡꯂꯣꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯊꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯔꯣꯜꯁꯦ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯍꯟꯕ ꯅꯤꯡꯕ ꯀꯥꯏꯍꯜꯂꯛꯄ ꯑꯗꯨꯒ ꯅꯤꯡꯕ ꯊꯨꯡꯉꯛꯇꯕ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯀꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯃꯁꯤꯅ ꯁꯣꯛꯍꯟꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯐꯅꯌꯥꯝꯅ ꯁꯤꯁꯦ ꯂꯣꯗ ꯃꯁꯥꯒꯤ ꯑꯗꯨꯝ ꯂꯩꯖꯔꯕꯅꯦꯕ ꯃꯤ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯨꯟꯕ ꯌꯣꯟꯕ ꯃꯤ ꯑꯃꯗ ꯏꯀꯥꯏꯕ ꯄꯤꯒꯗꯕ ꯃꯑꯣꯡꯗ ꯑꯗꯩ ꯐꯖꯗꯕ ꯃꯥꯒꯤ ꯀꯩꯅꯣ ꯊꯥꯒꯠꯄ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯥꯏꯟꯗ ꯌꯥꯎꯖꯔꯕꯅꯤ ꯑꯗꯨꯗꯣ ꯐꯦꯛ ꯑꯦꯀꯥꯎꯟꯠꯁ ꯃꯌꯥꯝ ꯄꯥꯏꯅꯕꯅꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯗꯐꯥꯎꯗ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝꯅꯥꯏꯕ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯄꯗꯩ ꯐꯥꯕ ꯖꯦꯜ ꯆꯪꯕ ꯁꯤꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯊꯣꯛꯑꯒ ꯂꯤꯁꯥꯡꯁꯤꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯦꯕ ꯂꯥꯎꯊꯣꯛꯇꯅꯁꯨ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯊꯤꯡꯕꯗꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯅꯁꯨ ꯐꯅꯌꯥꯝ ꯂꯥꯎꯊꯣꯛꯑꯒꯁꯨ ꯐꯅꯌꯥꯝ ꯑꯦꯛꯁꯟ ꯂꯧꯔꯒꯁꯨ ꯃꯤꯗꯤ ꯌꯥꯝꯃꯛꯄꯅꯤꯅ ꯑꯗꯩ ꯃꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯃꯌꯥꯝ ꯄꯥꯏꯅꯕꯅꯤ나 ꯑꯗꯨ ꯊꯤꯒꯠꯄ ꯈꯣꯠꯀꯠꯄ ꯑꯗꯩ ꯑꯇꯩ ꯀ꯭ꯔꯥꯏꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨ ꯈꯛꯇꯪꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯪꯉꯨꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑ ꯁꯨꯝ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯣ ꯐꯥꯖꯜꯂ ꯆꯦꯛꯁꯟ ꯅꯥꯟꯊꯣꯛꯈꯤꯕꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂ ꯍꯦꯟꯅ ꯑꯗꯨꯝ ꯇꯝꯊꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯦꯕ ꯊꯤꯡꯅ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯅ ꯌꯥꯝꯅ ꯁꯣꯛꯍꯜꯂꯛꯏꯕ ꯀꯥꯏꯗꯍꯜꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯄꯤꯄꯜ ꯏꯆꯝ ꯆꯝꯅ ꯂꯩꯕꯗꯁꯨ ꯉꯥꯏꯔꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯁꯨ ꯀꯩꯅꯣ ꯑꯗꯨꯝ ꯃꯥꯅ ꯀꯩꯅꯣꯝ ꯍꯦꯛ ꯃꯥꯒꯤ ꯀꯩꯅꯣꯝꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯀꯩꯅꯣꯝꯗ ꯊꯤꯅ ꯉꯥꯡꯕꯤꯔꯀꯥꯟꯗ ꯃꯤꯗꯨꯒꯤ ꯑꯗꯨꯝ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯅꯥꯍꯟꯕ
ꯀꯃꯦꯟꯗꯒꯤ ꯑꯗꯨꯝꯕ ꯀꯃꯦꯟ ꯐꯤꯕꯝꯗꯁꯨ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨ ꯅꯠꯇꯕ ꯄꯥꯕ꯭ꯂꯤꯛ ꯐꯤꯒꯔ ꯑꯣꯏꯅ ꯂꯩꯕ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯌꯥꯝ ꯃꯁꯛ ꯈꯪꯕꯤꯔꯕ ꯈꯤꯇꯪ ꯃꯥ ꯀꯩꯅꯣꯃꯗ ꯂꯩꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯥꯒꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯃꯗꯒꯤ ꯑꯗꯨꯝ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯗꯨꯝ ꯃꯤꯡꯆꯠ ꯌꯥꯝ ꯊꯤꯕ ꯄꯨꯔꯥ ꯌꯥꯝ ꯆꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯀꯨꯏꯅ 10 years 15 years ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯃꯤꯡꯆꯠ ꯂꯩꯔꯛꯄꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯏꯟꯁꯤꯗꯦꯟ ꯑꯃꯗꯒꯤ ꯑꯗꯨꯝ ꯃꯤꯗꯣ ꯀꯃꯦꯟꯗ ꯇꯤꯅ ꯄꯤꯔꯒ ꯃꯥꯅ ꯇꯧꯔꯛꯈꯤꯕ ꯊꯕꯛ ꯃꯌꯥꯝꯒꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯒ ꯃꯤꯁꯦ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯃꯌꯥꯝ ꯃꯤꯔꯛꯄꯣꯛ ꯇꯤꯟꯅꯤꯡꯉꯛꯇꯕ ꯊꯕꯛ ꯇꯣꯛꯈꯤꯕꯐꯥꯎ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯈꯪꯕꯗꯁꯨ ꯁꯦꯡꯅ ꯀꯥꯟꯗ ꯃꯤꯁꯦ ꯃꯅꯤꯡ ꯑꯣꯏꯅ ꯍꯜꯂꯛꯄ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯊꯕꯛ ꯇꯧꯒꯦꯅ ꯆꯣꯡꯊꯣꯛꯄꯁꯤꯡꯅ ꯃꯅꯤꯡ ꯑꯣꯏꯅ ꯍꯟꯈꯤꯕ ꯇꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯥꯟꯅꯕ ꯑꯗꯨꯒ ꯑꯐꯕ ꯃꯤꯈꯩꯁꯤꯗꯤ ꯀꯃꯦꯟ ꯑꯐꯕ ꯄꯤꯕꯁꯤꯗꯤ ꯈꯔꯒꯤ ꯋꯥꯅꯤ ꯆꯣꯡꯊꯣꯛꯑꯒꯗꯤ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯗꯤ ꯐꯠꯇꯕ ꯀꯃꯦꯟ ꯇꯝꯊꯤꯅ ꯄꯤꯔꯛꯏꯕ ꯃꯤꯗꯨꯒꯗꯤ ꯑꯣꯟꯖꯟꯅꯔ ꯈꯠꯅꯅꯤꯡꯗꯕꯅꯤꯅ ꯑꯐꯕ ꯃꯤꯗꯨꯗꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔ ꯑꯗꯨꯝ ꯂꯩꯍꯧꯕ ꯐꯠꯇꯕꯁꯤꯡꯗꯨꯅ ꯆꯣꯡꯊꯣꯛꯑ ꯄꯤꯅꯔꯛꯄ ꯑꯗꯨꯒ ꯃꯤꯁꯤꯡꯗꯨꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕ ꯀꯩꯅꯣꯝ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯇꯟꯊꯍꯟꯈ꯭ꯔꯒ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯐꯕ ꯃꯤꯈꯩꯁꯤ ꯂꯣꯏꯅꯃꯛ ꯃꯅꯨꯡꯗ ꯀꯩꯗꯧꯔꯗꯣꯏꯅꯣꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯤꯁꯦ ꯃꯤꯅ ꯊꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅ ꯐꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯀꯥꯟꯗ ꯈꯒ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯆꯣꯡꯊꯣꯛꯑꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯃꯥꯡꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯅꯕ ꯑꯃꯅꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯅꯕ ꯃꯌꯥꯝꯁꯨ ꯑꯣꯏꯅ ꯂꯩꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯈꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯒꯗꯕ ꯐꯦꯁꯕꯨꯛꯁꯦ ꯑꯔꯥꯟꯕꯔꯣꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯄꯨꯔꯥ ꯑꯃ ꯂꯥꯟꯅ ꯃꯤꯁꯒꯥꯏड ꯇꯧꯕꯒꯤ ꯑꯗꯨꯝꯕ ꯑꯃꯈꯛ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯁꯔꯀꯥꯔꯗꯁꯨ ꯁꯤꯁꯦ ꯌꯥꯝ ꯋꯥꯍꯜꯂꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝꯗꯣ ꯑꯃ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀ꯭ꯔꯥꯏꯝꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯌꯥꯝ ꯊꯣꯛꯍꯜꯂꯛꯄ ꯑꯗꯩ ꯀꯝꯃꯨꯅꯦꯜꯒꯤ ꯃꯌꯥꯝ ꯊꯣꯛꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥ ꯖꯥꯇꯤ ꯑꯃꯗ ꯁꯤꯁꯦ ꯍꯥꯏꯅꯔꯦ ꯄꯨꯡꯍꯥꯏ ꯍꯥꯏꯅꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯔꯥꯏꯠꯅꯤꯅ ꯀꯃꯦꯟ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨ ꯄꯨꯡꯍꯥꯏ ꯍꯥꯏꯅꯔꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯅꯍꯟꯗ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯃꯦꯟꯗ ꯍꯥꯠꯇꯣꯛꯎꯔꯥ ꯑꯗꯨꯅ ꯍꯥꯏꯅꯕꯒꯤꯐꯧ ꯁꯦꯡꯅ ꯃꯌꯨꯝ ꯆꯠꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤ ꯁꯣꯛꯄ ꯈꯣꯠꯄ ꯑꯁꯤꯐꯥꯎ ꯌꯥꯎꯅꯗꯅ ꯀꯃꯦꯟꯗꯒꯤꯅꯤꯀꯣ ꯑꯗꯨ ꯍꯧꯔꯛꯏꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯁꯤꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯊꯣꯛꯍꯜꯂꯛꯑꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯑꯣꯏꯔꯛꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯁꯜꯍꯧꯕꯁꯦ ꯉꯝꯗ꯭ꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯐꯝꯁꯦ ꯉꯍꯥꯟꯈꯩꯅ ꯅꯤꯁꯥ ꯆꯥꯕꯗꯒꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ 2010 11 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯦ ꯋꯥꯛ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨ ꯁꯤꯗ ꯊꯣꯛꯑꯝꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯤꯁꯥ ꯆꯥꯁꯜꯂ ꯊꯣꯛꯄ ꯅꯨꯄꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯀꯩꯁꯤꯡ ꯊꯣꯛꯑꯝꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯋꯥꯈꯜ ꯇꯥꯗꯕꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯟ ꯑꯗꯨꯝꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯄꯤꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯝꯆꯠ ꯆꯠꯄꯒꯤ ꯊꯧꯗꯣꯛ ꯂꯩꯀꯥꯏ ꯈꯨꯟ ꯈꯔ ꯍꯥꯏꯗꯕ ꯃꯐꯝꯁꯤꯡ ꯌꯥꯝ ꯊꯣꯛꯄ ꯑꯗꯨꯒ ꯆꯌꯦꯠꯅꯕ ꯃꯤꯁꯤꯗ ꯁꯨꯏꯁꯥꯏꯗꯀꯤ ꯆꯌꯦꯠꯅꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏ ꯊꯧꯔꯤ ꯌꯥꯟꯕ ꯍꯨ ꯊꯛꯄꯒꯤ ꯃꯧ ꯑꯗꯨꯝꯕꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯆꯜꯂꯛꯄ ꯑꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯆꯦꯟ ꯀꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯀꯥꯟꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯧꯅꯤꯡꯗ꯭ꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯁꯣꯝꯗꯅ ꯆꯦꯟꯈ꯭ꯔꯦꯅ ꯂꯩꯅꯕ ꯑꯗꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯊꯪ ꯊꯣꯛꯑꯒ ꯁꯨꯝꯕꯁꯦ ꯑꯣꯏꯅ ꯃꯥꯌꯣꯛꯅꯔꯝꯕꯁꯦ ꯁꯨꯝꯕꯁꯤꯅ ꯀꯣꯔꯣꯅꯥꯗꯒꯤ 2020ꯒꯤ ꯀꯣꯔꯣꯅꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯗꯨꯝꯕꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯑꯝꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯄꯨꯔꯥ ꯍꯟꯊꯈ꯭ꯔꯦꯀꯣ ꯑꯗꯩ ꯍꯟꯗꯛꯀꯤ ꯈꯔ ꯑꯃꯨꯛ ꯊꯣꯛꯑꯝꯕ ꯍꯧꯔꯛꯑꯒ ꯍꯟꯗꯛꯀꯤ ꯂꯥꯟꯁꯦ ꯄꯨꯔꯥ ꯍꯟꯊꯈ꯭ꯔꯒ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯁꯤꯁꯦ ꯀꯣꯔꯣꯅꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯌꯥꯗꯕꯁꯦ ꯁꯤꯗꯒꯤꯁꯨ ꯑꯌꯥꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈꯤꯕ꯭ꯔꯥꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯒꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯆꯠꯊꯣꯛꯅꯕ ꯌꯥꯅꯗꯕ ꯇꯧꯐꯝ ꯈꯪꯉꯛꯇꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯍꯟꯊꯔꯛꯄ ꯃꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯛꯄ ꯑꯗꯨꯅ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯥꯟꯗ ꯄꯨꯔꯥꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯑꯦꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯁꯤꯝꯈꯛ ꯍꯥꯏꯖꯔꯤ ꯃꯊꯪꯁꯦ ꯑꯩ ꯂꯥꯟꯅꯤꯇ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯦꯝ ꯁꯨꯄ꯭ꯔꯤꯌꯥꯗ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯨ ꯂꯩꯔꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯍꯥꯡꯉꯒ ꯂꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣ ꯄꯤꯕ ꯌꯥꯕ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯕ ꯑꯗꯨꯝ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯨꯝꯕꯗ ꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯣꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯅꯕꯒꯤ ꯂꯝꯕꯤꯁꯤ ꯀꯔꯝꯕ ꯂꯝꯕꯤꯗ ꯀꯃꯥꯏꯅ ꯆꯠꯂꯒꯗꯤ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯒꯦ ꯊꯝꯕꯤꯕꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯃꯁꯤꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯨꯕ ꯅꯠꯇ꯭ꯔꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤ ꯅꯠꯇꯦꯕ ꯁꯥꯏꯕꯔꯒꯤ ꯀ꯭ꯔꯥꯏꯝꯁꯤꯗꯤ ꯇꯥꯎꯔꯒ ꯂꯩꯕ ꯄꯣꯠꯅꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯁꯤ ꯌꯥꯎꯕ ꯄꯣꯠ ꯅꯠꯇꯦꯕ ꯐ꯭ꯔꯣꯗ ꯇꯧꯔ ꯂꯩꯕꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯃꯁꯤꯅ ꯃꯥꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯂꯩꯈꯥ ꯇꯥꯕ ꯌꯥꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯐꯥꯕꯗꯁꯨ ꯌꯥꯝꯅ ꯂꯥꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄ ꯂꯣꯇꯔꯤ ꯐꯥꯎꯔꯦ ꯑꯗꯒꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟ KYC ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯀꯩꯅꯣꯗꯨ ꯇꯧꯈ꯭ꯔꯅꯤ OTP ꯅꯝꯕꯔ ꯄꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕꯅꯁꯨ ꯇꯧꯔꯒ
even achou asang mayam bahudagi bahawbada cyber gi through dagi awegi paisa mayam ama mangwasu dum yaunari ni ko sigi mayam sin leire aduga any post ama aduga mi amada any WhatsApp ki khudang ni khangde messenger ni khangde ko adigi insta do orga su ko mi amada kana gumba amana haibdi fake account paibu bu oigera draga aseng be account paibu bu oigera mana mi dugi live mangba yaba haidare ko wahi bata sinaba yaroi threat to ba yaroi adigi magonda koigi phattaba posting yengba nuaitaba adugo posting me magonda thaba yaroi aduga social media gi koigi khudangda magonda wahi bata dandatana magonda akoigi aki khangpiba mapai pan thokpa ngamdawa singo mayam ma hack torokpa kholokpa tawtar kadi akoi information technology eki makhada su punishment la kane IT eki makhada sigi akoina any person da ayonda kanaguma amana threat am tore natraga kanaguma na tai zada ba picture am thare natraga sisi tore ka hairagati sab na kana yengba ngai ta ba picture ma kanaguma amagi WhatsApp ta ni khangde messenger ni khangde thare na khallase duka akoi kamaina complaint tawgadege haibasu akoigi aisi sauningaga nuaitraga maningoda sumai thajile si kei hino ka haibigi wakanjida ai hallamanda ibung ipada imai pada haidu pasu ikai gum tawbako singo mayam singi yaraga aisi sauning boy nuai de boy khallaga wakansi khallaga leiba mayam amsu yawdaba natebako sumaina tawba taragadi akoina kai tawgadege en hai kanda akoigi complaint tawba amdi darka leiko complaint se akoina complaint tawba matamda kai kai da complaint tawgadege any person says the crimes that are pataragadi akoigi any police station da koi chat pe yaiba faigi kaino da hairaganda any police station da satlaga complaint da haibe yane aingona si business find kaino thajal en natraga si tore e haibe se dum haibe yaiba the police na dum cyber crime da district khudima ki loi lei ko imphal gi oina su akoigi imphal police akoigi says the sudum cyber crime gi dum hanga ga lei ko the district khudima ta dum any aina koliba aina leba jaga du police station da satlaga police da dum haibe matam da police da dum lokoi khrane ba haibe case cyber gi case ni aduni adana haibe se aduna any person I want the picture ma yengba nungai taba natraga any personal loiba moi any gi personal loiba ko ma gi personal loiba thare ena khanba taraga sumadu akoi delete tawdaba tabani ko any person na thare hai taraga so we delete tawroidabane ba adum thambi gadamne ba delete tawhragadi madu mangi doine ba ko karma pung kya da thare no kamai tawno hai ba se ai gi kaino sida handset sida dum yauraga leiduine ba adu aina delete tawbasu yaror aingona muthakre haraga ai handset sida aina muthakre haraga ai handset sida atopa handset amda muthajam basu mu yaroiduine ba aduna haying trial gi matam da hai tare ko aduna aingona direct thare ba mobile sum darka la ka duine ba wa sigi sigumba problem si tholakpa matam da miyam sina hai tare people sing sina koigi law court ta chatpa natragana koigi mari lena ba police ta chatpa si mahutta koigi masi sen yam changba natragana moina matam changi haina lawba aduga natragana case tu moidi adum maya akoi ga songna doi mi du sen pai bani moina dum ngamgradabni moi dum lawgradabni haibagi wakhulomda oiramba yaribra kamdau bono masi akoi gi lekai gi maira pai bi natragana akoi club kumba akoi gi tonganba sangstan sing kai kara sumaina chatnabagi amasu akoi gi kaino sida uri akoi gi societies da sugumba si ain paibiri ba ain gi thabak torokadaba aduga ain bu manage torokadaba koigi pre legal aid service ka hujik leire ko aduna sigumba singsi pending yam lehen ba aduga laiba mi dugi victim dugi haigadra natragna complaint en haigadra kano dugi magi apamba penda apamba do yam thuna phangdabadagi sumain tawduna koigi lekai gi awai society gi community gi adom dawina changjan gi bra sumagi mami ma tari se kamai thambi bi ai sai tang akoina masi akoigi mayana haise samna ha kan da court leita ga di yang kuina sang hai bi gi wakhalon din ko som thambi se ado sigi bo se yam thuna lotion da su yae ba yam thuna lotion be ya hai ya thate koigi hoji manipur state legal services authority na koi free legal aid mayam am pi ko magi paisa leje da ba khota ba any trial ma mayok na bangam da ba adugumba mayam gi damak ta su okoigi free do ukil pi ri ba
legal services authority district khudi makta phangi ne bse district khudi makta sidi all over the akoi gi India bagi ne ba sidi Manipur gi one district khudi makta phangi Manipur gi oina sul loin mak phangi ne koi gi la ise Manipur state legal services la ise national legal services authority gi makha da la ine ba national la amne state national gi state la state gi district la central government gi makha da hoi aduna district khudi makta su koi gi district legal services authority lady district and assessment judge na mo chairman oigani ko adu ko chief judicial magistrate na mo secretary oigadini aduna any egi lady ko jaga adugi secretary or chairman da complaint se dum tha bi ya ba suppose uji cyber crime ge hairo ne ko I want to see one to have a sema legal service the set bi ya ba natraga su akoi gi nearest legal aid clinic akoi su hang ka lei ba ko gi mana district and assessment ki court da legal service ki office da lakpa ngamdraga su district ki हाइबदी मागी लमसिंग डिस्ट्रिक्ट की कोनबा जगह सिदी यम लापा अदुई तारगदी अखोइगी मना अनपदा सत्पा ngamnanabagi damukta sokuigi clinic sing hangaga leyeba samna hakanda legal gi oiba haitare legal aid aduda mo free yawa free legal aid clinic sing okoi hangaga ley sigi clinic sida salakanda koi paralegal volunteer sing leigane ba ko moida tanaraga koi haibe yaba si pose angonda sigumam the koi si kamai taraga losemba yaga de samna hakanda कोर्ट चलगदी केस होइना जथदोइनी आइना कोर्ट चलगा केस होइन तौतागदी मासे अमो इबानी की मरते नुगाइना दबा मा होरकदोइनी बा कोर्ट केस तौबाइसे अदु सुंगो होद्रिङैदा legal aid clinic da amta kobiyo maga iga samna harakanda husband and wife hairasiko moi anigi motti na daba digi wakan ta na daba seran na koigi amaga lana khanaba mayam chingbudo koi counseling so dum tawbi yae ba odo so dum koi ADR center su leiko aduga legal aid clinic da amta kobiyo party tang sana jage kana haibu su dum yae ba legal aid clinic da power p ba legal aid clinic ki volunteer sing se moi sing se koi ki train tawraba adu manghatani aingi knowledge leiraba mi nghatane ba adu at least moi di metric di pass adi panupi yum panminerba ani si punjan nagi bo hairasu khaidona gi bo hairasu wari sanaba dunadi wari sanaba gi platform am di pidoine ba adai dira koi khudi mo len ma samna ha kan paisa ton bi hairasu ko paisa su logre mana su pine na haira ko su pu pi tre court certificate ma am tang ko bi yo haira wari sanaba su yai ba ado nang na kai guma paisa sing da taragadi nang logi have to zumbra complain akoi hangna kan singi zummi haira bataragadi ko yo bataragadi nang paisa tingni adi ukineng na kani pot saki pasam yam tingna ga da ni na madu ki kanna na gi damakta akoi legal aid claim ta wari sana ga no any solution na ro haira babani gi yana se so ko ni thopi bangam me legal aid claim ta madu akoi legalize oidu ne ba madu se ado legal aid claim ta yana gi ba pose mo akoina hena keno oina na wedam ta su litigation ki case na lokhlaga law adalat mu thada bi yae thada ga di hena keno akigi khomang chaksin ba mo oide ba ko moi ene ne yana gi base legal ko gi law adalat mu khangan ba hai tare ko law adalat chairman and the member phamido aduna amu soi doraga moi ani gi yana gi poto adum yahan be yae ba jamwaje mathang se women's crime gi madam ra kan laksage robita lai madam laksage hauski lainariba situation manipur gi current issue haigadra natragana current situation haigadra koi hujik lairiba issues of the social media machine gi mari leina ba matang sida ngasai gi hujiki public moina apam pam ta hoi men su kanune hoi gi NGO ina laibibani CSO ina laibibani aduna sida thengnabirakpa अखोई मसीना हुजिक फाउबसिदा अखोई ngasai 2010 अदाइदगी हौबिरेन हाइगरे अदु ममांगी कनो दु खरा कनो तौबिरमगा हुजिकसी सोशल मीडिया सी खोंजेल यांग चंगजलकपसिदा थेंगनाबिरकपसिदा अखोई लो द चत्तबिदा मेमनोई रोंगी साइट ता और एनीबॉडी कनागुंबा मगी साइट ता हेता लाकपगी मागी रीजनिंग से करी वइरम बयाय नत्रगना करी वइरमी हाबिसी मतंग द कमाइन तमिके मसीजे मुगी लुपसिंजना तौबसु नते अदुगा कोई आयन लो ना चतबि सोमदा लाएना आयन लो सोइबदि लाकने हाबिसु नते बा अखोगी कनो ने बा पब्लिक सिंगी मता मता दुगी माइ मागी अपाम बने बा दो मोइदे अखोगी पब्लिक सिंग अखोइना दम थेंगा कोदा मोइजे याम थुना मोइगी कनो बिचा जंगा सि चलंगा सि तलोसन बा सुम पाम ने दुकान दे पोल लेबे टाइप का होय अदुगा
ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯟꯒꯅꯦꯕ ꯄ꯭ꯔꯦꯁꯔꯁꯦ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯣꯀꯦꯂꯤꯇꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯁꯥꯒꯩ ꯅꯥꯇꯩ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯔꯤ ꯈꯨꯜꯁꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯍꯨꯞꯄꯒ ꯍꯦꯛꯇ ꯂꯥꯛꯑꯅꯤ ꯍꯦꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯂꯥꯛꯄꯗꯧꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯔో ꯑꯗꯒꯤ ꯇꯝꯊꯤꯔꯕ ꯑꯩꯈꯣꯏ ꯔꯦꯞ ꯀꯦꯁꯁꯤꯡꯒꯤ ꯑꯣꯏꯔꯣ ꯑꯆꯧ ꯑꯆꯧꯕ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯒꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯅꯦꯝꯈꯤꯕ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯄꯕ꯭ꯂꯤꯛꯁꯤꯡꯗꯨꯒꯤ ꯃꯔꯥꯟꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯤꯒꯠꯄꯗ ꯃꯣꯏꯁꯨ ꯁꯨꯔ ꯅꯣꯝ ꯂꯣꯏ ꯆꯥꯕꯅꯤꯅ ꯉꯁꯤ ꯃꯤ 1,000 ꯄꯨꯜꯂꯝꯕꯁꯦ ꯍꯌꯦꯡ 500 ꯈꯛ ꯄꯨꯜꯂꯅꯤ ꯃꯥꯏ ꯃꯊꯧꯗꯣ ꯁꯨꯗ ꯌꯥꯗꯕꯅꯤ나 ꯑꯗꯩ ꯍꯥꯏꯔꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡꯗꯨꯃꯛꯁꯨ ꯀꯦꯁꯁꯤꯒꯤ ꯆꯦꯟꯕꯁꯤ ꯉꯝꯃꯛꯇꯦꯕ ꯃꯥꯏ ꯁꯨꯔ ꯅꯣꯝꯃ ꯆꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯏ ꯁꯨꯍꯧꯗꯕ ꯄꯩꯁꯥꯁꯨ ꯇꯥꯜꯍꯧꯗꯕ ꯁꯣꯝꯗ ꯀꯦꯁꯇꯁꯨ ꯆꯪꯁꯤꯟꯈꯤꯕ ꯃꯆꯥꯁꯨ ꯃꯥꯡꯕ ꯏꯃꯨꯡꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯩꯁꯥꯁꯨ ꯋꯥꯕ ꯁꯨꯃꯥꯏꯅ ꯑꯅꯤꯁꯤ ꯄꯩꯁꯥꯁꯤ ꯃꯥꯌꯣꯛꯅꯔꯛꯄꯗ ꯑꯗꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯒꯥꯔꯤ ꯋꯥꯏꯔꯛꯇ ꯌꯥꯗꯦ ꯃꯤ ꯃꯌꯥꯝ ꯆꯠꯃꯤꯟꯅꯩꯗꯣ ꯀꯩꯅꯣꯝ ꯄꯤꯖꯗ ꯌꯥꯗꯦ ꯑꯗꯨꯝꯕꯗ ꯉꯝꯃꯛꯇꯗꯅ ꯑꯗꯨꯝ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡꯁꯤꯅꯅꯦ ꯑꯗꯨꯝ ꯂꯥꯛꯇꯕꯗꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯁꯣꯟꯊꯈꯤꯕ ꯃꯥꯡꯈꯤꯕ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯀꯦꯟ ꯄꯥꯔꯇꯤꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯁꯤꯁꯦ ꯑꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯄꯥꯝꯃꯤꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯂꯨꯞ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯀꯜꯂꯦꯅ ꯍꯦꯛ ꯃꯌꯥꯝꯁꯤꯅ ꯂꯩꯕ ꯌꯪ ꯂꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯛ ꯐꯖꯅ ꯇꯧꯔꯒ ꯌꯪ ꯂꯥꯎꯅ ꯂꯩꯕꯁꯦ ꯁꯨꯝꯕꯁꯤꯗ ꯃꯣꯏ ꯆꯦꯟꯁꯤꯟꯅꯒꯗꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯨꯅ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯃꯥꯏ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯂꯨꯞꯇꯨꯗꯤ ꯑꯗꯨꯃꯥꯏꯅꯃꯛ ꯀꯩꯅꯣꯁꯦ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄ ꯂꯨꯞ ꯑꯃꯠꯇ ꯂꯩꯇꯦꯕ ꯃꯥꯒꯤ ꯀꯩꯒꯨꯝꯕ ꯏꯁꯨ ꯑꯃꯃꯝꯗ ꯃꯣꯏꯁꯦ ꯊꯣꯛꯆꯔꯛꯄ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯒꯤ ꯃꯥꯏ ꯊꯧꯗꯥꯡ ꯂꯧꯗꯣꯏꯒꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯁꯨ ꯉꯥꯏꯔꯦ ꯃꯥꯒꯤ ꯗꯣꯛꯇꯔꯁꯤꯒꯤ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕꯒꯤ ꯃꯈꯜꯁꯦ ꯂꯣꯏ ꯈꯦꯠꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯊꯧꯗꯥꯡꯁꯦ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯁꯦ ꯂꯧꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯄꯕ꯭ꯂꯤꯛꯁꯤꯅ ꯃꯥꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯁꯤꯗ ꯀꯟꯅ ꯂꯨꯞꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯄ꯭ꯔꯦꯁꯔꯁꯤ ꯄꯤꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯣꯏꯔꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯝꯇꯪ ꯐꯝꯗꯣꯛꯑ ꯌꯦꯡꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯁꯦ ꯂꯥꯟꯁꯤꯗ ꯃꯣꯏ ꯑꯍꯥꯟꯕꯗ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯒꯤ ꯊꯣꯛꯆꯔꯛꯄꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯦꯝꯅ ꯑꯗꯨꯝ ꯂꯩꯖꯔꯝꯃꯤ ꯏꯆꯝ ꯆꯝꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯃꯣꯏꯅ ꯑꯣꯏꯅ ꯀꯠꯂꯦ ꯑꯔꯥꯝꯕꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯀꯠꯂꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯗꯣ ꯃꯣꯏꯅ ꯆꯪ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯗ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯑꯔꯥꯝꯕꯥꯏꯁꯤꯗ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯒꯤ ꯀꯩꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯊꯣꯛꯄ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯔꯥꯝꯕꯥꯏꯁꯤꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯦꯕ ꯑꯗꯨꯐꯧꯁꯨ ꯑꯔꯥꯝꯕꯥꯏꯁꯤꯅ ꯑꯩꯈꯣꯏꯒ ꯃꯌꯥꯝ ꯑꯃ ꯄꯥꯎ ꯐꯥꯎꯅꯩꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯑꯗꯣ ꯁꯤꯗꯤ ꯁꯨꯝꯕ ꯃꯩ ꯂꯩꯅꯕ ꯀꯩꯅꯣꯁꯤꯡꯗ ꯆꯠꯂꯣ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯊꯣꯛꯄꯅꯦꯅ ꯃꯣꯏ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯔꯥꯝꯕꯥꯏꯁꯦ ꯁꯨꯝꯕ ꯀꯦꯁꯁꯦ ꯄꯥꯏꯗꯅ ꯍꯣꯠꯅꯕꯗ ꯃꯣꯏꯗ ꯊꯣꯝꯖꯤꯜꯂꯛꯄ ꯁꯤꯁꯦ ꯀꯣꯔꯠꯅ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯅ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕ ꯃꯁꯥꯗꯨꯅ ꯃꯣꯏꯅ ꯇꯧꯔꯒꯗꯤ ꯃꯣꯏꯅ ꯀꯟꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯀꯤꯅꯤ ꯃꯣꯏꯅ ꯇꯧꯔꯗꯤ ꯃꯣꯏꯅꯒ ꯐꯨꯕꯤꯔꯗꯤ ꯀꯥꯏꯅ ꯃꯣꯏꯒꯤ ꯂꯩꯕ ꯀꯟꯁꯦꯞꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯤꯡꯕ ꯄꯥꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯣꯏꯒꯤꯗꯤ ꯁꯥꯔꯤꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯗꯕꯨ ꯑꯗꯨ ꯇꯧꯔꯛꯄ ꯑꯗꯩ ꯑꯗꯨ ꯇꯧꯕꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯀꯣꯛꯇꯣ ꯑꯗꯣꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯊꯨꯕ ꯀꯟꯅꯒ ꯇꯧꯕꯤꯒꯗꯕ ꯈꯔ ꯃꯇꯝꯗꯨꯒꯤ ꯄꯋꯥꯔ ꯄꯥꯏꯕ ꯈꯔ ꯐꯣꯔꯁ ꯂꯩꯕ ꯑꯗꯨꯝꯕꯁꯦ ꯄꯥꯝꯃꯒ ꯃꯣꯏꯅ ꯆꯠꯆꯕꯅꯦꯕ ꯑꯝꯇ ꯁꯤꯁꯦ ꯑꯃꯒꯤ ꯀꯩꯅꯣꯒꯤ ꯑꯝꯇꯒꯤ ꯃꯔꯥꯟ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯦ 2010 ꯑꯗꯨꯋꯥꯏꯗꯒꯤ 15, 16 ꯁ꯭ꯋꯥꯏꯐꯥꯎꯗ ꯂꯩꯔꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯝꯅ ꯂꯩꯅꯔꯝꯃꯦꯕ ꯑꯗꯨꯝ ꯃꯤꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯅꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯤꯒ ꯃꯇꯝꯗꯨꯒꯁꯦ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯣꯡꯅ ꯆꯠꯂꯝꯃꯤ ꯒꯥꯔꯤ ꯐꯪꯉꯝꯗꯦ ꯂꯩꯈꯣꯝ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯐꯪꯉꯦ ꯆꯥꯎꯈꯠꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯃꯤꯔꯣꯜ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯂꯤꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗꯐꯥꯎꯗ ꯊꯦꯡꯅꯔꯦꯕ ꯁꯤꯗꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯤꯡꯁꯤꯒꯤ ꯐꯠꯇꯕꯒꯤ ꯆꯥꯡ ꯑꯗꯩ ꯑꯃꯅ ꯑꯃ ꯍꯨꯟꯅꯕ ꯌꯣꯟꯅꯔꯛꯄ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃ ꯋꯥꯔꯛꯄ ꯑꯩꯈꯣꯏ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁꯁꯤꯃ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯔꯣꯏ ꯍꯧꯖꯤꯛꯇ ꯐꯅ ꯈꯟꯈꯤꯕ ꯃꯤ ꯋꯥꯔꯛ ꯋꯥꯇꯦꯝ ꯆꯦꯠꯄ ꯃꯤ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯒ ꯃꯁꯥꯅ ꯑꯗꯨꯝ ꯃꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯃꯤꯁꯤꯅ ꯑꯗꯨꯝ ꯇꯥꯖꯈ꯭ꯔꯅꯤ ꯑꯗꯨꯒ ꯐꯠꯈꯤꯗꯕ ꯃꯤꯁꯤꯅꯅꯦ ꯑꯗꯨم ꯃꯥꯡꯖꯔꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯨꯝꯕ ꯑꯃꯈꯛ ꯑꯣꯏꯔꯛꯑꯅꯦꯕ ꯑꯃꯅ ꯑꯃꯒꯤ ꯅꯋꯥ ꯂꯧꯗꯦ ꯉꯥꯛꯇꯅꯦꯕ ꯊꯛꯈꯥ ꯑꯗꯩꯗꯤ ꯅꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯔꯣ ꯁꯤ ꯐꯠꯇꯦꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯄꯤꯖꯦ ꯅꯪ ꯀꯔꯤ ꯑꯣꯏ ꯍꯥꯏꯅꯕꯤꯅꯦꯕ ꯃꯥꯒꯤ ꯔꯥꯏꯠꯅꯤ ꯄꯤꯕ ꯌꯥꯏ ꯉꯥꯡꯕ ꯌꯥꯏꯅ ꯑꯩꯅꯉꯁꯤ ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯅ ꯑꯩꯅ ꯐꯣꯡꯗꯣꯛꯏꯁꯤꯅ ꯂꯩꯕꯥꯛꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯗ ꯃꯤꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯀꯗꯒꯦ ꯃꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯗ ꯉꯥꯡꯅꯔꯤꯁꯦ ꯐꯖꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯐꯥꯎ ꯉꯥꯡꯅꯕꯗ ꯐꯖꯗꯕ ꯋꯥꯁꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯄꯨꯔꯥ ꯑꯗꯨꯝ ꯉꯥꯡꯅꯔꯛꯏꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯈꯔ ꯊꯣꯛꯑꯦ ꯌꯥꯝ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯈꯔ ꯐꯣꯡ ꯁꯥꯅ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯗ ꯁꯤꯒꯤ ꯂꯝꯁꯤꯗ ꯊꯕꯛ ꯇꯧꯖꯔꯨꯕ ꯑꯣꯏꯅ ꯑꯩꯈꯣই ꯅꯨꯡꯉꯥꯏꯇꯦꯕ ꯉꯁꯤꯃꯛ ꯄꯦꯄꯔꯁꯤꯡꯗ ꯉꯔꯥꯡꯗꯒꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯁꯤꯡꯗ ꯂꯣꯏꯅꯃꯛ ꯐꯣꯡ ꯁꯥꯔꯦꯀꯣ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅ
sumaina saram cha pire ma chan pire victim ma sana song tho wa ngange dagi mirol le angang amasu po ga ngai lang thokre adu tawre na 2 times sumdum bagi yamna akhoi gi kaino jide yam phajada ba ko su thoe adai matai ga manaw pi ga sumai tawre haidana yam phajada ba sumaina dagi di relief camp da leiba mauna ha heng taw ga siba adai tongan ba mauna ha khara jondak sibagi suicide gi sayna ba misi chumba maujung na sibai ga no je khara lepuraga handak se amu thokle eba sumba mayam jida akhoi ji yam nungai te ba adai mu matam amdana akoina akhoi gi kaino je samaj gi mingsel hai tare ne miyam na yengba mafam je nupi gi oina akhoi film kumba heroine jing sugum se khaktang ne akhoi yengba phangam je nupi amana ta kano mana ma hakat pa ji yengpham ambok leite phanam masak phajaba nupi oijanu magi utpham leite ba ado film kumba nupi jing ji da oina heroine jing ji da ma adu heroine do mana sel do phajade adu heroine do mana moina smaina uthore adu din khalak pangang je moi gi pije to matau tamani kainaga moi do ina nainara mine bako adagi imalup sing ahal jing na bawda moi je kauraga enoi ju sumba set pa yaroi gana thingdana do hujikti moi tham roba koigi mauna le sa sa ma social media da moi gi uthokpham isai ma saga hakalaga adum ba ma expose to bom se lai rabani adum dress se kai haitare sanabi oigre sanabi oigre ikaina bako ba ambok laite sina asuki matik mangak tana nupi jing je phana ambo khalak ta ba aduga madu su pam hek pam jada ba kharana di asibuna nupi kharana tumina khoidau sawla leiba kharamna kadai da ulhora jigena ikai gi je khangak ta ba sigi chongthora kan da smaina aduga aina setli je phajari bra imai pawraga leikai ga jam ta khangnarak ta bi chanabi oina ta adu angang inkhalakpa le sabim cha dagi hauna sigi kaino ji yaw khalakpa ji da koi je moiduna hayeng yum palaga moirga tung ji kaino ji ta karmai ta hongdoino na koi jam awa phaw ba sibo khanja yam noise mathang se larne ta laksage bi supriya da laksage hojiki women crime na thambi ba khuda ki loisin ba pam ba hai wa khumama yawbi ge hai ba people gi apam baduni ko mo di thengna birak paduni thambi hi wa khon do memna larne ta moina lebi bani na sigi kano gi matang sida koina ke samala matam da ke samase hektak khudak ta loisin ba ya da bagi maram je masi digest tawba changba merit and demerit yengba ngasai counseling bo haibi griba mioi ba si khudak ta hekta manghan gada ba tahan gada ba tuman gada ba tawba ya ba do's or don't do saibam lei aduga nan constitution aikoi khudmuk si bind tawsalaga aikoi khudimak na tawgada ba tawroi da ba du khoi chatlaga illibani society di azuna akoi shape and guard tawga thamba madu larne na khangbirani aduna sai matang sidang sai gi khudak ki lotion ba ya da ba gi maram se masi karmai thengna bi kamai thangi masi robita na super big ko public na paham se akhoi gi huji crime ma tawna re haina hiram tho kan da hekta laga lotion bio haibagi ke notu ne ko sigi pot se akhoi gi kai tare imung manung khatna ba adigi nupa nupi ani khatna ba seina ba sauna ba ko adugumba gi adigi mi moi lekai ma sembu yana da bu oirasu ko siuma khana ba saina ba yana da adu ma mayam sing di akhoi gi adum society na dum bayam bi la su yai ba society haibadi lekai lady ko club lady sangsar lady ima mayam am lady mayra bai bi luk mayam am su lady organizers mayam am lady ko singluk maidana ma su lady adigi robita hagi group mayam lady nupi gi organize nupi gi damakta thabak tawjaba mayam am su lady ba ko mayam sing sina atum watem biraga lotion be jai ba paisa puru bagi orasu paisa huralu bagi oraga su nang sumai tawri nang singdo kho khodo kho kana haibi duty jai ba ko adu nataba criminal crime oina satharak patara gati madu khudakta lotion ba haibi tumati kitang khudong zarwe na ai thamjaning kayuna kana crime ama to bai ba se akoi gi kaigumba ama aingonda asokpa ma leirabane ba kana amana kaigumba ama tarok ta gani mi amadi victim amdi yauduri ne ko the victim sina ne ba koi complainant oirakaduri se crime tawri ba mi duna di mana di complaint di thara roi victim oiriba ai nataga mama nataga mapa duna complainant oirakaduri ne ko do complainant oire e haiduna mana complaint tawre hairaga mana chumabani haiba sum ko lawde ba ko na lawde be maram di kai no ha kan yengadui ne ba sigi poche kaya mu yamna chumi lali haiba se yengadui ne ba koi gi keno da koi gi symbol ama lady ko koi gi nupi yamna se phala ma pairaga mamit ushalaga mana pai ba se phala ma pai di ba se phala se the both side na phala ni yauri dana si ani se is the both complainant and the victim ne keno ne ba
accused gineba lakadise natragasu plaintiff or defendant ani yanadaba ani dugi phala neba moi ani gineba nama se saisida nangi nangna chumme na khanba digi nangi favor de leba mayam sindo nangi da hapo nangi da hapo haibneba magi evidence to phasana piba ngamba proof to phasana tawa ngamba do adu darkar leba adu proof ama tawa samna hakanda nubi ama sele rap to birame oduga mana hundok pira thamame haibigi pot ama lae or natraga na hato pirame haibigi any complaint ama tawraseba sar ha ko ju pokso haidasiko pokso gi case ama tawba matamda akoina hekta complaint tharum tunda akoina kari tawgadi process leiriba pokso is dangang sa thabani ko complaint sa tharam tunda police da koi hana thadini mayam ji aware ohimam ti sangi ko any rape case kumba any case ama pokso gi case la patara gadi akoi hamna tawgada se kai no haibase rape to rape hai tar gadi akoi gi madu procedure mayam am lei ko procedure ma kai ki tawba yae haibase simyam sing se khangbam su darkar lei aduga koina complaint se hek thabaga police na angang do por o hairani ko police na civil dress ta taraga angang do medical checkup darkar la kane ba koi gi tahogada ba mayam ma medical checkup sida positive oira oidabra rep tawdabra haibna singi mayam ma moi loi khanga ane ba adi matungda accused kana no haibi po nang thigalani accused to thirani pharani adi accused mo medical examination mu torakini siguma mayam ma magi sel ba sari ba phiro mayam ma evidence oina tasala kadoini madu tasala matungda koi gi ayo oibaduna mana charge se mu sema kadori ne adi charge to sema ko su matam longda ba yaro ba investigation gi hai tare ko sigi thopa matam se jida kana obi kana lei haibasi mama du natraga angang digi mama natra mapa natraga mache leidana adugi mayam sing to statement logi police ki su mathau oidi ba si matam se da angang se kamai tawrami karma phibam da leirami kamai to wari mayam ama leiri ba si mayam sing ji longdana ko na heta loisam basu yade ba aduna prosecution gi side gi thagala iba charge sheet tu phasana mapung pana magi keno to thagala patara gadi hen case to su success oi rakadui ba adu ngasai gi accused oi duna 86 ma taw gi leiti na mana musela kaduri ne ba ko nang na taw gi leiti nang angang sida sigumba lesa chakki de na haibi gi proof to piwo haibi gi pot la kaduri ne ba si mayam sing se adugi da makta ne ba koina court matam khara sangi sidi ai da di hai pokso ki case da su thunu loising ga da bane di hai adubu akoi gi khudong sa da base charge thaglak ba charge je da court da tarikh thagat bu sunnatte ba koina lo charge to semba lo ra kan da mo prosecution da thari prosecution na amu check tawrini check to taw lo ra kan da si wali si tawi hai bin su me am to ra kan da court to lo dai hai ra kan da moi su san thang thang leiri ba adu taw kan da ko court yor ka den court yor ba matung da magi trial se hogudore haidana mu accused ri da mu saman thari ni nang gi trial do sitare tuna nang sigi court ni sida court e appear taw we na ngasi heta taw heng heta yaba natabani no ko sigum sida ko ki matang khare low bane ba adubu low inghon gumba adigi maintenance thaba gumba siguma mayam sing angangi lowbagi angang munabagi siguma gi khanaba aduga domestic violence sisu crime criminal case ti singe ba ko siguma case sing sidadi akoina yam thuna loisan be yae ba court ta kayina har kan de any akoi gi maintenance sakthak bibiu haidana mama sina masa sing sigloina na thara kan da court e thara kan da koi saman na ma thai ko respondent thaba saman se respondent se hla kan da adudi nogi written objection to file tau tunga moi ani amtang wari sana hallo divorce ki thara ga su ko aduga ngasai gi mapa respondent oi siga mama siga dauraga akoi ki counselor family court de koi counselor lai adugi mamang da wari sana le yana ba porak na mo hone ba adu targadi wari sana phare nang na ingonda maintenance pi oi na haido ai asubu ti pi rage ai pesa di su thui hairaga moi ani gi yana ba do counselor gi mamang da sana ga aya ba porok ta ga case to dum loide thu na loide ba yana ba porok pasine ba adu sigi se important di yana ba porak podune yana ba porak podune ba ngasai gi victim du da relief to phangan bi gibe dune ba koina ko na tese adu na case ki proceeding sang na sum satha lai taraga di akoi gi magi relief se phangba da kuina jangdui ne ba adu gi da mun ta koin counseling thadei ba counseling thada ba da yam thuna moina yana ba do amu phamda loisan na su yae ba adu taraga ni moini yana re adu di noi heyeng la o hangsi la hoina date am piraga moi la kan na bani na haini se summa bra haiba du ko na just na hangani just na hang taraga di yana re haiba gi ba da chumme akoi sida yana re jo yare ko haiba se moi just gi mamang da haiga do inyo moi ni present oi ga do na adu targadi pasa su tang su te piba hoba yare ko account da hagadra sida longna gadra moi apamba du gi matung ni lani
केस तो डिस्पोज तौरेबा था नि तुम केस लोशन पे यायबा था फादर सोल्यूशन पे यायबा अहान बे अपीयरेंस ता खोइन मती साना जगे अदुगो लोशन जरगे कोर्ट सुका बसे खुशी नुगाई जदे हाबिसु मयाम am yaw ari amana hojiti ADR center अखोई मेडिसिन की सेंटर है तारे को अदुना सिगी मफम सिदसु अखोई कोर्ट पल्लगन लैबा सिविल केसेस मैम अमा अखोई लोशन लिएबा मेडिएटर बयाम ट्रेन मेडिएटर फमी को ट्रेन मेडिएटर सिंसी ममांगदा सही तरा कुन हेने पेंडिंग लेरमसे मेडिएटर की ममांगदा फमगा वारी सानरगा अनिर अहम थोना वारी सानर कांदा कोई यानब पोरंगी बसु मयाम अमा सही कुन पन्नन लेरम केस मेडिसिन सेंटर दा थारगा मेडिएटर की ममांगदा वारी सानरगा याम लाइना थुना लोशन की बसु तुम याव याम नोइजे मथंग से कनो लाक्से वुमेन क्राइम लाक्सगे मेमोर ता अखोइना हॉब्जेक्ट थेंगनाबा सोशल मीडिया दा थेंगनाबा ngasi si अखोइ खना जरी सिसु इश्यूज ऑफ सोशल मीडिया नि अदना सोशल मीडिया दा थेंगनाबा मसिगी वाफम अमक हाइ तागदी अखोइगी मसिदे हेक्ता वनजलागा मयाम हेक्ता खरजु थुना वायरल चटपा दुगा मयाम ने हेक्ता करिनो येंगरक सिसु स्वाइ मतंग सदा दा उइना बदोंग जे तवी अद नुपा नुपी की वाफम से मसि यानरी ngaiदुदना ngसाइगी रेकॉर्ड पुलौबो अमाबु तौबो यानद्रगदा ngसाइगी रेकॉर्ड ची वायरल चलन दोरी नि अदु तौदी पैसा पुगी बगी बु ओइरो अदगी कैगुंबा मा तौगी बगी बु ओइरो सिगुंबसी हेता थोंनरागा सिना सोसाइटी की मीगी चचागदबा चना कांगलोन अदुगा खुनाई रोन की लिचत साजत अखोई कस्टमरी की लेरकपा चना लोनचत सिंगसिदा यामना मसक थिहलकनरबगी मरम अमखक्सु स्वाइदा ओइरकपरा अदुना अखोई थबक सिंगसि पांथोक्त्रिङैदा इसा इसाना वाखन ताबगी मथौ ताबा अखोइना पाइरिबा अखोइगी एंड्रॉइड फोन सिंगसि करिदा सिननबनो कमाइ तौनो मसिगी स्वाइ मतंगदि कमाइ थंगिबे अखोइगी क्राइम न थोइबा केस न तौनरी म्यामजे तिन्नरंबा यानरंबा ngaktaneba atop sukhang khangna su unadaba mi amata nateba अखोई समना हाबदा सही 10 कुंजुम पामिना दन लेबो तै मनाव मचा बो नि उम पोवा सुमबजे क्राइम थोलैनि युममदा लेमिनेबा मचा बो लेबसे खाइदोकना रे इनेबा अदगी नुसिनारंबा तकै नुसिनारंबा लोइना दन तेना दा सामिन थामिना यानरिङै ददि अमता ओइ अमता हाइदोकना रक्त्रे अदुमबा सुमाइना लुलुन नोइ पैसा पुना बोरजु तिनारगा पुनाबा तिनाबा सुमबा ngaktaनेबा कोइन हाइजनिङिजे थौदोक थोइबा मयामजे मोइ जिना यानरक्तर कांदनेबा सोमदा क्राइम न मुथोलैजे दो अखोइना कइनोसे अखोइगी हौजिक ngawaiदी सेंगना हाबदा अखोइना थौदो अमा थोए हाबदा विक्टिम फैमिली जे उनारगा मागी कइनोसे हापकतोइनेबा माना फोंदोकपा नुपीमा म्यातिन हापीरे हारजी सिरे हारजी अदै थौयामबागी हुथपै चयनबा मिसिदा मवम सिरे हारजी मागी मामागी कई एनु पामेमदुना सुमाइन तौगी हाइबजे हापकतोइनेबा ngawaiदी सिदैदा अखोइ नाकल नामा जे एक्यूज की साइड से सिना वा अमबो ngangteba ambo ngangte sanabi oina ambo ngangte victim dugi pendaba moi imung khaktagineba do hojikti manai amagi ma hakalo matamda e maudugi marande khangdra dei som khaktagi wa taba dei sina som side sina hunaradi leitum wati jatai do laeba hoi sida aina pusanjaninga idinga saigi khoigi court ta sanga cases kaidobai sanga ino haibje court na sangninga sangba natteba akoisu akoi makna केस मैम अखोई गाइड तौरगा कोर्ट अखोई मैम अखोइना दम चाही 35 मुसी लिसांग सिना अखोई लीगल एडवाइजर मैम अखोइगा लोइनर कांदा अखोइना मैम कोर्ट थागलिनेबा केस से अदो सिदैजिदा अखोई जी सांगना लोइनर अखोइना खंगेबा मी हाटपा मी जी उहोबदे अमता ननदेबा हातेना चेलक्तोइने अखोई साइ सेमना जो हाइबिगरा रेपिस्टुना आई अंगांग दो सुंबली चखिदे हातोइन सि येतनारक्तोइनेबा नुपीदुना डोमेस्टिक वायलेंस सारपदा आई फुई ओट नै हाटके तौई हारकदोइने सोमदा आई फुदे ओट नैदे हाटके तौदे माना हाइजनबनी अना सी हारका सिगी येनारक्पनिना सिदैदा अदै नुपा मेमदुना होय आइगी इरान जे कोइ यारे नहारगा नुपी मेमदुना ताला इबा मागी मेंटेनेंस हाइतारे अदुमबदो कंपेंसेशन हारसुको सिजे पिथोगे मोइना तालाकपजे कयानो हाइबजे को सोमदा चाउना तालाक्तोइनी सोमदि पिंगमदे अदुना अनि जी येनारक्पददी माइ प्रूफ एविडेंस याउदे आर्टे सुंब कोर्ट के सांगबै मरमजे पब्लिक ना खंबिद्रगसु लोइनरुबा अखोइ जु खंगनेबा अखोइ जु खंगजैबा अदुगा अमरमदना मुसु कोइगी अखोइना कइनोजे कोर्ट ngaiba yado matang khoida incidents am thengnagiba yam samna dam nungai da bang khak koigi atom bilo laga lai graba koina sahi raunga mu se angang bisak ngai de han yeng biram da angang ji lohong dor pa mama jin ke su tau jade la la su tam ba ko masal
ꯃꯥ ꯂꯣꯏ ꯇꯧꯖꯔꯦ ꯑꯗꯨ ꯉꯝꯃꯛꯇ꯭ꯔꯦꯕ ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯑꯣꯟꯄꯣꯠꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯄꯤꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯏꯁꯤꯅ ꯃꯥꯅ ꯍꯣꯡꯒꯦ ꯍꯥꯏꯕ ꯃꯥꯔꯣꯝꯗ ꯍꯣꯡꯉꯒꯗꯤ ꯃꯥꯏ ꯀꯩꯅꯣꯗꯣ ꯄꯣꯌꯦꯡ ꯆꯥꯌꯦꯡꯗꯣ ꯐꯪꯗꯣꯏꯅꯤꯅ ꯑꯗꯨꯅ ꯍꯣꯡꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯁꯣꯝꯗ ꯃꯃꯥꯏ ꯃꯄꯥꯟꯗ ꯀꯨꯏꯅ ꯌꯣꯛꯂꯛꯈ꯭ꯔꯕꯅꯤ나 ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯑꯝꯇ ꯃꯄꯥꯏ ꯃꯌꯨꯝꯗꯤ ꯈꯪꯅꯗ꯭ꯔꯕꯅꯤ나 ꯑꯩ ꯏꯃꯥꯒꯤ ꯑꯗꯨꯝ ꯍꯣꯡꯖꯒꯦ ꯍꯥꯏꯕ ꯁꯨꯝꯕꯗ ꯑꯣꯟꯄꯣꯠ ꯄꯤꯗꯕꯗꯩ ꯇꯧꯗ ꯀꯣꯔꯠꯇ ꯑꯗꯨꯗꯨ ꯀꯦꯁꯇꯣ ꯉꯥꯏ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯁꯣꯝꯗꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ 15 days ꯉꯥꯏꯁꯜꯂꯛꯑꯕꯅꯤ나 ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯊꯨꯕꯁꯦ ꯁꯤꯗꯤ ꯅꯪ ꯈꯔ ꯄꯤꯕꯤꯈꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥ ꯀꯦꯁ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯦꯟꯇꯦꯅꯦꯟꯁ ꯇꯥꯟꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯂꯣꯏ ꯁꯦꯝꯃꯛꯑꯒꯅ ꯑꯗꯨꯝꯕ ꯑꯊꯨꯕꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯎꯟꯅꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯉꯥꯡꯁꯨ ꯃꯁꯥꯁꯨ ꯅꯥꯗꯅ ꯊꯥ ꯑꯃꯁꯨ ꯂꯩꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ 2 lakh 3 lakh ꯁꯨꯃꯥꯏꯅ ꯇꯥꯈꯤꯗꯅ ꯅꯨꯄꯥꯁꯤꯁꯨ ꯄꯩꯁꯥꯁꯨ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯈꯟꯅꯔꯛꯄꯁꯤ ꯀꯣꯔꯠ ꯉꯥꯏ ꯌꯥꯗꯕ ꯑꯁꯨꯝꯕ ꯑꯊꯨꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅꯁꯤ ꯅꯨꯄꯤ ꯃꯌꯨꯝ ꯅꯣꯏꯁꯨ ꯅꯨꯄꯥꯗ ꯏꯟꯊꯣꯛꯀꯅꯨ ꯅꯨꯄꯥ ꯃꯌꯨꯝ ꯅꯣꯏꯁꯨꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝꯕꯒꯤ ꯀꯌꯥ ꯑꯊꯨꯕꯒꯤ ꯊꯨꯗ ꯌꯥꯗꯕ ꯊꯕꯛꯁꯨ ꯂꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯁꯨ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒꯅ ꯁꯤꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯋꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯁꯥꯐꯨꯁꯦ ꯁꯤꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯩꯈꯣꯏ ꯃꯃꯤꯡ ꯃꯥꯒꯤ ꯃꯤꯡ ꯆꯠꯐꯝ ꯃꯌꯥꯝꯅ ꯈꯪꯕꯤꯕꯝ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯁꯤꯗꯒꯤ ꯃꯥꯏ ꯇꯦꯂꯦꯟ ꯂꯩꯖꯕ ꯃꯤ ꯃꯌꯥꯝꯁꯨ ꯃꯃꯤꯡ ꯆꯠꯄ ꯐꯪꯖꯔꯦ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯑꯦꯗꯚꯔꯇꯥꯏꯁꯀ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯒꯗꯕ ꯃꯤꯅ ꯃꯁꯛ ꯈꯪꯉꯔꯣꯏꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯤ ꯁꯤꯗ ꯐꯪꯉꯦꯕ ꯑꯗꯨꯝꯕꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯩ ꯀꯩꯒꯨꯝꯕ ꯑꯐꯕꯗꯗꯤ ꯋꯦꯕ ꯑꯃ ꯁꯥꯒꯠꯄꯗ ꯄꯥꯎ ꯆꯠ ꯐꯥꯎꯅꯕꯗ ꯁꯤꯗ ꯊꯣꯝꯖꯜꯂꯁꯤ ꯁꯤꯗ ꯑꯗꯨ ꯇꯧꯔꯁꯤ ꯁꯤꯗ ꯍꯨꯞꯆꯜꯂꯁꯤ ꯑꯗꯨꯝꯕꯒꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯐꯠꯇꯕꯔꯣꯝꯗ ꯈꯔ ꯂꯥꯛꯑꯒ ꯑꯃꯨꯛ ꯂꯣꯏꯅ ꯃꯥꯡꯊꯍꯜꯂꯛꯄ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯐꯣꯟ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯀꯔꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯨꯕꯗ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯃꯤꯅ ꯇꯥꯕ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯁꯤꯁꯦ ꯀꯟꯕꯗꯁꯨ ꯈꯔ ꯋꯥꯔꯅꯤ ꯍꯥꯏꯅ ꯉꯥꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯨꯞꯊꯈꯤꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯦ ꯀꯟꯕꯁꯨ ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯔꯅꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛꯀꯤ ꯍꯧꯖꯤꯛꯇꯤ ꯋꯦꯕ ꯁꯥꯒꯠꯐꯝ ꯏꯍꯧ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤ ꯑꯣꯏꯔꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯁꯨ ꯀꯗꯥꯏꯗ ꯁꯥꯒꯠꯂꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯤ ꯁꯥꯒꯠꯂꯤꯕ ꯍꯟꯖꯟ ꯑꯃꯨꯛ ꯈꯤꯇꯪ ꯅꯦꯝꯗꯩ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯃꯤꯒꯤ ꯀꯩꯅꯣꯝꯃ ꯃꯥꯅ ꯍꯥꯞꯀꯠꯄ ꯀꯩꯅꯣꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯃꯗꯣ ꯑꯗꯨꯝ ꯀꯥꯜꯂ ꯆꯠꯄꯤꯕ ꯁ꯭ꯀꯤꯞ ꯇꯧꯕꯤꯕ ꯌꯦꯡꯕꯤꯗꯕ ꯃꯁꯤ ꯑꯩꯅ ꯃꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯃꯤ ꯂꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯁꯨꯡ ꯌꯦꯡꯅꯤꯡꯗꯕ ꯃꯤꯁꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨ ꯌꯥꯄꯣꯟꯇꯦꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯕ ꯑꯗꯩ ꯃꯤꯁꯤꯅ ꯇꯧꯔꯛꯏꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯣꯏꯔꯕ ꯌꯥꯝ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯌꯥꯝ ꯀꯥꯏꯕ ꯌꯥꯝꯅ ꯃꯤꯠ ꯅꯥꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯕ ꯀꯩꯅꯣꯒꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯖꯕ ꯑꯣꯏꯅ ꯍꯥꯏꯕꯤꯕ ꯁꯖꯦꯁꯟ ꯑꯣꯏꯅ ꯐꯖꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯏꯀꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅꯒ ꯑꯣꯏꯅ ꯆꯠꯅꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯡꯅꯒꯗꯕ ꯋꯥ ꯑꯩꯈꯣꯏ ꯉꯥꯡꯕ ꯌꯥꯗꯕꯒꯁꯦ ꯍꯦꯛꯇ ꯉꯥꯡꯊꯣꯛꯅꯔꯛꯇꯅ ꯌꯥꯝ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯏꯍꯧꯁꯦ ꯑꯗꯨꯝ ꯆꯥꯎꯅ ꯊꯣꯛꯂꯛꯑꯅꯤ ꯃꯇꯨꯡ ꯊꯣꯛꯂꯛꯄ ꯏꯍꯧꯗꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯆꯥꯎꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯣ ꯊꯕꯛ ꯇꯧꯔꯝꯕ ꯃꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯟꯗꯅ ꯂꯨꯞꯊꯈ꯭ꯔꯅꯤ ꯊꯣꯛꯂꯛꯑꯔꯣꯏ ꯑꯗꯨꯒ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯤꯁꯦ 5 ꯁꯨꯅ ꯁꯤꯗ ꯄꯨꯜꯂꯁꯤ ꯑꯃ ꯊꯣꯝꯖꯤꯟꯁꯦ ꯍꯥꯏꯔꯗꯤ ꯍꯦꯛ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯉꯥꯛ ꯏꯍꯧ ꯁꯥꯒꯠꯄꯗꯗꯤ ꯍꯦꯛꯇ ꯃꯩꯗꯧꯅ ꯆꯥꯛꯑꯒ ꯍꯦꯛꯇ ꯁꯥꯒꯠꯂꯒ ꯑꯗꯨꯅ ꯃꯤꯒꯤ ꯀꯩꯅꯣꯁꯤꯃ ꯄꯨꯔꯥ ꯃꯥꯡꯍꯜꯂꯛꯄ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯤ ꯃꯌꯥꯝꯅ ꯆꯩꯊꯦꯡ ꯐꯪꯉꯦ ꯍꯧꯖꯤꯛ ꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯂꯩꯁꯤꯜꯂꯛꯇꯕꯅꯤꯅ ꯀꯩꯅꯣꯗ ꯑꯝꯇ ꯂꯥꯛꯆꯒꯦ ꯂꯥꯔꯅꯦꯠꯇ ꯑꯝꯇ ꯂꯥꯛꯆꯒꯦ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯃꯁꯤꯒꯤ ꯏꯁꯨ ꯑꯃꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯕꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯥꯔꯅꯦꯠ ꯑꯃꯅ ꯀꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁꯁꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯉꯩꯗ ꯈꯔ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯃꯦ ꯌꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯣꯏ ꯃꯁꯦꯟ ꯈꯪꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯃꯤꯁꯦ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯀꯣ ꯐ꯭ꯔꯦꯟ ꯑꯣꯏꯅꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯈꯪꯅꯔꯛꯄ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯔꯛꯄ ꯃꯥꯏ ꯃꯦꯁꯦꯖꯇꯨ ꯉꯥꯏꯔ ꯂꯩꯅꯔꯛꯄ ꯐꯣꯟ ꯅꯝꯕꯔ ꯄꯤꯅꯔꯛꯄ ꯑꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯑꯍꯤꯡ ꯇꯨꯝꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯠꯂꯛꯄ ꯑꯗꯒꯤꯗꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤ ꯀꯥꯏ ꯍꯥꯏꯔꯛꯄ ꯎꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯑꯩ ꯅꯨꯄꯤ ꯂꯩꯔꯦ ꯑꯩ ꯏꯆꯥ 3 ꯁꯨꯔꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯏꯟꯇ꯭ꯔꯣ ꯇꯧꯅꯗꯦꯕ ꯑꯗꯩ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯆꯥꯛ ꯆꯥꯔꯕꯗꯒꯤ ꯍꯧꯔꯒ ꯇꯨꯝꯃꯕꯗꯒꯤ ꯍꯧꯔꯒ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯈꯤꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯁꯣꯏꯔꯛꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯅꯗꯕ ꯍꯥꯏꯇꯥꯔꯦ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯇꯥꯔꯒꯁꯨ ꯑꯩ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯅꯦꯅ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯃꯧꯅꯦ ꯈꯪꯅ ꯑꯣꯔ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯅ ꯄꯥꯈꯪꯅꯁꯨ ꯃꯧ ꯑꯣꯏꯔꯤꯕꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯒꯤ ꯂꯩꯁꯥꯕꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥ
nupi leiraba nupasiga adu wari sanaba ngameba khangna wari me am sanai aduga hojiti pause yam laina phauna basi ngammedana kudaki oida akoina phone telephone si leire messenger leire whatsapp leire si yam si khutang da taraka koi wari watai sanai adagi mapan tholai unai adagi atai mapan chapa yadamnina restaurant changi ko sigumba mayam ama sangbadagi sigumba phattaba thok mayam sing chatharakpadagi moi anigi mari si su dum hengat ki ba hai tare ko si mayam sing hojik se akoina court ta hojik akoina thengnajaba hai tare ko family court ta hai si ko family court ta la iba ayamba case sing se nupasi ke nupis ke saunare khanare hairaga nupis ne nupasi da maintenance thar pe hetu oiram dieba nupasi nupi ama ka khangnare digi ma wari batai sanare message ure adigi mana ai mamang de nupis ge wari sanai photo ka pe video calling tok sele ika hai guma tonga ba mai magi case makhan se theng nei ba even domestic violence ke hairaga su magi nupa duna wari batai sanabagi adigi nupi duna atop nupa ga wari sanaramagi sigumagi pose akoine yam tai ba aduga court la ko desu adugu mo oirame nang nupa si nupi thi ga thi gre hai base adum yawe yumde pusalaba yumde di pusalakte pusalak pasu yawi mayumda dum pusalaga leibani nupi hansinaga dum mapam daga dum lakiba akomagi nupi sinaga dum mayumda ga lehoba adu natabada yumde supu pusalakta na tawo mayam am su yawi ba hauji akoina thengna bada nupa se yum sidati adum di leiba ko aduga mase atopa mau amaga dum khangnaraga dum leiba wari watai sanaba adum de ai office ki thabak chalini ai duty chalini ka ji haiba aduga nupi ga atopa random ta lorga dum leiba adagi nupa nupi tu so asomna ai thabam chalini ka hadaga dum leiba adugi paudi di dum di phangba sigumba mayam ama koi hujik si yam thueba sagi extra marital affairs ki matang sa aduna sigumba si leiramnina maduna kai si kanada kai ke ha kana family tu pura kai re nupa sina nupi hanagi nupi si hanna su yeng ningre aduna nang leibe ya nang chakro haiba ko hai dang haire adu nupa si ka nupi si khaina dribani na mana nupi si pusala ko sfiya ta ba government ki service da su leibani ne e pusala ko dati kaino ma thar ka do legal right to o leibani na anu nang he pusala ki nang thabu thatet kani haibi ki kaino mong la e ba ko adu gi du na maramura kanda nupi sina nupa sina nupi si yeng da ba adu even wadi sana ba ka maintenance ki engsa haiza ba do case to thuna lo shamba yana na ba kamaina yang kuina jang ji kai no thuna lo shamba di ya da ra haise sai case te hek tha ba counseling da thadare counselor da thadare counseling to holle amba wadi chana ba ngasai gi ma ga da bu lo shena gra di ne maintenance gi aina pasa yam pitho ko da pamu rak re ba hadi ma khaina gra loi da ha ba gi da mu da pasa se tum chaw no ga tum pitho me ba ade khar la ga di ko na ga di pasa ga se pamu rak pa sigum ba se tum yawe aduna maram oira kan da imung du da masaga mamaga masaga amung lai minadre masadu mana mun lahore khara ma lahore mamana khara am pore adigi amung mamada masa yaudri hingbangam dabani na isadu unajagi na mu haire adigi adugi amung porak pagi ai porak ngami ga ngamde ga adugi problem ngata ne boji thoise aduna kari degi oide inu hai tar ga di domestic violence tholei ba adigi family court da divorce ki masin yang khala iba maintenance tha bagi masin yang khala ba hojikti khwai degi amu maintenance ki case de divorce ki machine sine hele nupa ga nupi ga ani se nupa na su thai nupi na su thai ba 90% gum di divorce case ne ba only 10% gum de maintenance tha se karam ta tha ge matam hoselakpani na yam noise koi women crime ge koi si thamjari ba topic hai issues of social media constructive suggestion da kari thambi bi yar ngawai matam da di khana bang kai se kumai harau da school college so erame adu jiti kainoma tholak matamda nupi ga nupa ga ani gi maka tholak pa kaino je crime khuding mak se loina phone de khangna ba ngak to oye loin bak se dum phone de khangna ba kaino mak se loi wai duna khaina bai chang jang hengal le adu ga koi foreign country jingi adu mai na khaina se ka su ikai na rakta ba mai je dum pak pan na pan thok na gi ba thang thang ma sa ju hundo ga ma sa na ma sa gi thok pa na adom da su yam la ani adu ga crime su tum hengal ka ni adu na yai ngai sai sa na pai bi ba phone je sai sa gi mang na ba dum crime tholok pam pun si mang da na ba si jina bi hai jani langat ki dikamai thambi aida mu thamjani sina ki social media de ki akoi ki samase sida akoi ki mangal ba hai tare ko
ꯌꯥꯝ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈ꯭ꯔꯗꯤ ꯐꯕꯀꯣ ꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯐꯥꯎꯕꯗ ꯌꯥꯎꯔꯦꯕꯀꯣ ꯁꯤꯒꯤꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯁꯦ ꯑꯩꯈꯣꯏ ꯂꯧꯁꯤꯟꯁꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯄꯥꯏꯍꯟꯒꯅꯨ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯄꯥꯏꯗꯕꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯁꯤ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯁ꯭ꯃꯥꯔꯠ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯂꯣꯏ ꯇꯧꯔꯛꯈꯤꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯉꯁꯤ ꯐꯣꯟ ꯄꯥꯏꯍꯟꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄꯥꯏꯍꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯌꯨꯝꯗꯒꯤ ꯃꯥꯗꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯃꯥꯏ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯤꯅꯣꯅ ꯊꯤꯒꯠꯄꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯑꯣꯏꯔꯛꯑꯦ ꯑꯗꯨ ꯊꯤꯒꯠꯄꯁꯦ ꯉꯁꯥꯏ ꯐꯣꯟꯗꯨ ꯂꯩꯕꯒꯤꯅꯦꯕ ꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯎꯡꯉꯒ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯉꯁꯥꯏꯒꯤ ꯒꯦꯝ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯣꯏꯔꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃꯗꯣ ꯁꯥꯒꯠꯂꯒ ꯂꯩꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯅꯥꯕꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯜꯋꯦꯁ ꯑꯉꯥꯡꯁꯤꯡꯁꯦ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯗꯒꯤ ꯇꯨꯝꯕ ꯃꯇꯝꯗ ꯍꯤꯞꯄ ꯃꯇꯝꯗ ꯇꯥꯏꯃꯤꯡꯁꯦ ꯁꯦꯝꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯆꯦꯛ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯗ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯈꯔ ꯇꯧꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝꯗ ꯊꯝꯖꯈꯤꯕ ꯇꯣꯄꯤꯛ ꯏꯁꯨꯁ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯁꯤꯕꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯒꯦꯁꯁꯤꯡ ꯀꯣꯟꯊꯧꯖꯝ ꯅꯤꯉꯣꯜ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯔꯣꯕꯤꯇꯥ ꯂꯩꯃ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟ ꯀ꯭ꯔꯥꯏꯝꯁ ꯑꯗꯨꯒ ꯑꯦꯗꯚꯣꯀꯦꯠ ꯕꯤ ꯁꯨꯄ꯭ꯔꯤꯌꯥ ꯃꯦꯗꯥꯝ ꯑꯅꯤꯃꯛꯄꯨ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯏꯀꯥꯏ ꯈꯨꯝꯅ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯏꯀꯥꯏ ꯈꯨꯝꯅ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯈꯨꯔꯨꯝꯖꯔꯤ